All Manipur Football Association gi mideng makhada chamaga nimfuga humdoi suba battalion CRPF amasung Imphal West Football Association na sinduna taraga ni thoirak suba Shahid Manoranjan Singha Memorial State Open Tournament 2022 gi Takyal Sai Sports Complex ta haudokre. Ngarang ATK Mahon Bagan amasung Orissa FC anigi marakta sanagadaba match adu ATK Mahon Bagan gi player ama COVID-19 positive waripadagi Hero Indian Super League na postpone tawkhre. Tha asigi mangadagi team taraga nipan na saruk yarga group taruk thokna khaidokduna Hayal dalayaba ifutahu ikop ningthau Maru Mongsabagi Sanabungda Sathariba Uchiwa Gram Panchayat Pradhan Trophy Mga Suba State Level 9 side Men's Open Football Tournament 2022 ngarang sanakiba match singda YOEB FC amadi TYDA draw satkre Santhel FC mai pakre. Manipur State Langari Association meeting makhada Nipan Suba Laikhidraba and Lakpa Amadi AIDS Amutombi Devi Memorial State Level and Men Women Amasung Mari Suba Sub Junior Boys and Girls Langari Championship Pangthoklagani haina Manipur State Langari Association Joint Secretary na Thador Puchiro lamana khanghalagli. All Manipur Football Association gi mideng makhada Babina Healthcares and Hospitality Private Limited na sponsor tawba kungamangarak suba Thangjam Birchandra Maipafi Memorial Winners Cup Football Tournament ngarang sanakiba ani suba leg ki semi-final match da KSC Kangpok Pina 11 Star SU bu maithiba piduna final changkhre atopa ahan leg ki semi-final match amada Pamyal mai pakre. Amadi mamang chahi gi December taragani pandagi hauraga kunga mathoi phauba Jammu da pangthokiba kunga tare suba national thangta championship ta mai pak na saruk yaruraba Manipur gi sanaroi sing official sing amadi medal larukraba sing taramna opage thoromama ngasi nongmaijing numita yumnam huidrom da laiba thangta changlenda okpa thorom pangthok lagani haina hoyan langlon thangta association Manipur gi secretary general na Thador Puchirol mana khanghalali. Thagachari Hemzit Hauzik Loisilakpada Maruoiba Pau Mohana Manipur gi Mikhal February gi kunga taret amasung Mars ki tarik ahumda pangthoklagani Mikhal gi call of conduct chatnare January tara manga fawba miyam gi mifam khongchat road show thingle haina EC na phongdorakle. Ngarang ayuk pung tara mathoirom tarak pada kaisam thong da laiba RKCS Art Gallery da Union Minister Bhupendra Yadav na RKCS na yeklamba lai kaya yengba phangbada apenba phongdoklam le haide. Positive amasung positivity khangen hengalakle curfew gi matam sangdokle dukan sing nungthil pung mari fawbadang hanghalagani haide. MU gi hostel dagi nomai ahumga konana mahiroi ama fare. Nupa macha amana tractor thauduna imungi mateng pangbagi pause gi khuthangda phongdorakle. Thongam yauna paumi mangada scooter khudol tamkhre. Call of conduct
ꯆꯠꯅꯈꯤꯕꯒ ꯄꯨꯂꯤꯁꯅ ꯐꯤꯔꯥꯜ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯆꯥꯗ 63 ꯔꯣꯁꯇꯔ ꯁꯤꯁꯇꯦꯝꯗ ꯑꯣꯐꯤꯁ ꯀꯥꯍꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ, ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯛꯂꯦ꯫ ꯑꯃꯗꯤ ꯃꯥꯏꯕꯝ ꯀꯕꯨꯏ ꯚꯤꯂꯦꯖ CAU ꯏꯝꯐꯥꯜꯅ ꯑꯦꯗꯣꯞ ꯇꯧꯒꯗꯧꯔꯤ꯫ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫